ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯃꯥꯡ ꯏꯟꯖꯥꯡꯁꯦ ꯍꯧꯖꯤꯛ ꯐꯖꯅꯗꯤ ꯁꯧꯔꯦ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯐꯖꯗ꯭ꯔꯥ ꯂꯩꯔꯪꯒ ꯆꯩꯅ ꯂꯣꯏꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯜꯂꯦ ꯉꯥ ꯉꯧꯕꯒ ꯍꯜꯂꯣ ꯃꯌꯥꯝ ꯀꯣ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯉꯥꯁꯤꯅꯤ ꯑꯩꯅ ꯉꯁꯤ ꯊꯣꯡꯗꯣꯏꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯨꯈ꯭ꯔꯤꯗꯩ ꯐꯥꯖꯕ ꯉꯥꯅꯦꯕꯀꯣ ꯑꯁꯤꯒ ꯂꯩꯁꯦ ꯕꯦꯠꯀꯤ ꯑꯍꯨꯝꯈꯛꯀ ꯕꯥꯎꯒ ꯔꯧꯒꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯉꯥꯡꯕ ꯑꯄꯥꯛꯄꯁꯦ ꯑꯩꯈꯣꯏꯗꯤ ꯕꯦꯠꯀꯤ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗꯁꯤ ꯀꯩ ꯃꯃꯤꯡꯅꯣ ꯀꯩꯅꯣꯝ ꯀꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯁꯤꯒꯤ ꯉꯥꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯃꯟꯗ꯭ꯔꯥ ꯆꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯁꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯐꯥꯈꯤꯕ ꯉꯥ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯉꯥꯁꯦ ꯍꯧꯖꯤꯛ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤ ꯈꯥꯡꯁꯤꯅ ꯍꯤꯟꯖꯥꯡ ꯁꯣꯛ ꯇꯧꯅꯕꯅꯦꯕ ꯍꯋꯥꯏ ꯁꯣꯛ ꯇꯧꯅꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯔꯪꯗ ꯑꯣꯏꯅ ꯊꯣꯡꯉꯦ ꯃꯔꯝꯗꯤ ꯍꯤꯟꯖꯥꯡꯁꯦ ꯖꯥꯝꯕꯅꯤꯅꯀꯣ ꯂꯩꯔꯪꯗ ꯊꯣꯡꯉꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯇꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯆꯦ ꯑꯣꯏꯅ ꯁꯤꯡꯖꯨ ꯃꯆꯟꯁꯦ ꯁꯣꯏꯔꯦ ꯁꯤꯡꯖꯨ ꯃꯆꯟꯁꯦ ꯁꯣꯏꯕ ꯂꯣꯏꯗ꯭ꯔꯦꯕꯀꯣ ꯁꯣꯏꯕ ꯍꯧꯒꯠꯂꯦ ꯑꯗꯣ ꯁꯤꯒ ꯂꯩꯔꯤꯕ ꯉꯥꯁꯤꯅꯀꯣ ꯉꯥꯁꯦ ꯍꯥꯞꯈ꯭ꯔꯒ ꯁꯤꯅ ꯁꯤꯡꯖꯨꯒ ꯏꯔꯣꯟꯕꯗ ꯍꯥꯞꯅꯕ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑꯒ ꯕꯖꯥꯔꯁꯦ ꯑꯣꯏꯅ ꯊꯝꯍꯧꯔꯤꯅꯦꯕ ꯑꯗꯨꯒ ꯍꯤꯟꯖꯥꯡꯁꯨ ꯌꯥꯝ ꯀꯟꯅ ꯁꯧꯔꯦꯀꯣ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯒ ꯂꯩꯁꯤꯅ ꯀꯟꯗꯂꯥꯅꯤ ꯀꯟꯗꯂꯥꯁꯤ ꯃꯄꯨꯝ ꯑꯣꯏꯅ ꯍꯥꯞꯄ ꯑꯗꯨꯒ ꯇꯣꯏꯗꯣꯏꯔꯦꯅꯀꯣ ꯑꯩꯅ ꯁꯤꯒ ꯈꯥꯏꯗꯣꯛꯑ ꯊꯝꯃꯦ Jadi, em jangan sing HP. Itu mau yang like kurang biro. Itu mah. Nang like kurang biro ada macam mana? Hawai sok tahu deh. Saya lok di thung mana mana maham tak khang deh bako. Saya tahu deh hawai saya sok tu. Sampai salok tu hijau. Hawai thung masih sih. Sawai. ꯑꯗꯨꯒ ꯁꯤ ꯀꯟꯗꯂꯥꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯒꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯣꯏꯔꯦ ꯑꯩ ꯑꯍꯥꯟꯕꯗ ꯈꯔ ꯍꯥꯞꯀꯠꯂꯨꯔꯦꯕꯀꯣ ꯇꯣꯏꯗꯤ ꯇꯧꯕꯗꯣ ꯑꯩ ꯂꯧꯊꯣꯛꯑꯒ ꯊꯝꯃꯦ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯈꯔ ꯁꯧꯒꯠꯂꯦ ꯍꯤꯟꯖꯥꯡꯁꯦ ꯃꯈꯥ ꯊꯥꯕ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯟꯗ꯭ꯔꯥꯁꯦ ꯍꯥꯎꯗꯤ ꯍꯥꯎꯒꯗꯧꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯍꯥꯞꯄꯒꯦ ꯀꯟꯗꯂꯥꯁꯦ ꯍꯥꯎꯒꯗꯕꯗꯤ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯍꯤꯟꯖꯥꯡ ꯁꯧꯔꯤꯉꯩꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯀ ꯑꯁꯤꯒꯤ ꯍꯩꯁꯤꯒ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝꯗ ꯘꯤ ꯃꯣꯔꯣꯛꯀꯣ ꯃꯣꯔꯣꯛꯁꯦ ꯂꯣꯏꯅ ꯃꯨꯜꯂꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯑꯆꯥꯔꯗꯁꯨ ꯈꯔ ꯍꯥꯞꯅꯕ ꯑꯩꯅ ꯂꯣꯏꯅ ꯃꯨꯜꯍꯜꯂꯦꯕꯀꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯄꯥꯜꯂꯦ ꯁꯤ ꯅꯣꯡ ꯆꯨꯕ ꯐꯒꯠꯂꯛꯄꯗꯒꯤ ꯅꯣꯡ ꯆꯨꯔꯨꯕꯗꯒꯤ ꯑꯗꯨꯝ ꯄꯥꯡꯒꯜꯂꯦ ꯈꯔ ꯅꯤꯡꯁꯤꯔꯨꯔꯦꯕ ꯉꯁꯪ ꯉꯥꯡꯉꯦ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯐꯖꯗ꯭ꯔꯥ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯁꯥꯗꯣꯏꯅꯤꯍꯦ ꯁꯤꯝ ꯆꯥꯕ ꯉꯝꯃꯔꯣꯏ ꯁꯤꯒ ꯈꯣꯡꯌꯥꯝ ꯄꯥꯜꯂꯦ ꯀꯌꯥꯔꯣꯝꯗ ꯄꯥꯜꯂꯝꯒꯅꯤ ꯄꯨꯟꯅ ꯁꯤ ꯈꯣꯡꯌꯥꯝ ꯍꯦꯛꯈ꯭ꯔꯦꯗꯅ ꯑꯗꯨꯝ ꯀꯨꯟꯃꯨꯛ ꯄꯥꯜꯂꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯑꯗꯣ ꯉꯥꯡꯗꯕꯁꯨ ꯌꯥꯎꯔꯤꯁꯦ ꯉꯥꯡꯗꯕꯁꯦ ꯊꯣꯏꯅ ꯎꯗ꯭ꯔꯦ ꯉꯥꯡꯕꯁꯤꯅ ꯍꯦꯜꯂꯤ ꯎꯕꯁꯦ ꯃꯊꯛꯇꯁꯨ ꯁꯦ ꯃꯣꯔꯣꯛ ꯐꯖꯕ ꯄꯥꯜꯂꯦ ꯑꯗꯨꯒ ꯃꯊꯛꯇꯁꯨ ꯑꯗꯩ ꯃꯇꯣꯟꯗ ꯖꯨꯝꯅꯟ ꯄꯥꯝꯃꯤꯅꯤ ꯀꯪꯁꯤꯜꯂꯛꯑꯦ ꯁꯤ ꯃꯣꯔꯣꯛꯁꯤꯁꯨ ꯑꯍꯥꯎꯕꯤ ꯃꯣꯔꯣꯛꯅꯤꯕ ꯄꯦꯛ ꯄꯦꯛ ꯂꯥꯎ ꯁꯤ ꯃꯌꯥꯝ ꯃꯊꯛꯇ ꯁꯤ ꯃꯣꯔꯣꯛꯁꯤ ꯌꯦꯡꯉꯨꯁꯦ ꯐꯖꯗ꯭ꯔꯥ ꯍꯧꯖꯤꯛ ꯈꯔ ꯍꯦꯛꯇꯣꯛꯑꯅꯤ ꯑꯗꯨꯒ ꯆꯥꯔꯅꯤ ꯃꯊꯛꯂꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯍꯩ ꯄꯥꯜꯂꯤꯕ ꯌꯦꯡꯉꯨꯁꯦ ꯆꯤꯡ ꯃꯌꯥꯝ ꯍꯩ ꯃꯌꯥꯝꯁꯦ ꯐꯖꯗ꯭ꯔꯥ ꯁꯤ ꯆꯥꯅꯤꯡꯕ ꯌꯥꯎꯔꯗꯤ ꯍꯥꯏꯔꯛꯑꯣ ꯁꯤ ꯀꯣꯝꯂꯥꯗꯤ ꯅꯠꯇꯦꯀꯣ ꯑꯁꯤ ꯆꯝꯄ꯭ꯔꯥ ꯍꯥꯏꯔꯁꯨꯀꯣ ꯃꯀꯨ ꯁꯤꯠ ꯅꯥꯟꯕꯤ ꯆꯝꯄ꯭ꯔꯥ ꯑꯁꯤ ꯁꯔꯕꯠꯊꯁꯨ ꯌꯥꯝ ꯍꯥꯎꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯃꯨꯜꯂꯦ ꯀꯣꯝꯂꯥ ꯃꯅꯝ ꯅꯝꯃꯤ ꯀꯣꯝꯂꯥꯃꯛꯇꯤ ꯅꯠꯇꯦ ꯁꯤꯡꯗꯤ ꯌꯥꯝ ꯁꯤꯜꯂꯤꯕꯀꯣ ꯑꯗꯣ ꯁꯔꯕꯠ ꯊꯛꯄ ꯌꯥꯝ ꯍꯥꯎꯏ ꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯗꯤ ꯑꯃꯈꯛ ꯆꯥꯕꯗꯀꯣ ꯄꯦꯜꯂꯤꯕ ꯌꯦꯡꯉꯣ ꯍꯦꯛꯈꯤꯗꯣꯔꯦ ꯑꯩꯈꯣꯏ ꯆꯦꯅ ꯏꯁꯥꯒꯤ ꯁꯨꯃꯥꯏꯅ ꯍꯦꯛꯄ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯤꯗ꯭ꯔꯥ ꯃꯈꯣꯟꯒ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯀꯥꯏ ꯍꯦꯛꯇꯣꯏꯕꯣ ꯍꯦꯛꯇ꯭ꯔꯣꯕꯣ ꯂꯣꯏꯅ ꯅꯪ ꯁꯤ ꯈꯛꯇꯪ
ꯑꯍꯥꯟꯗꯤ ꯁꯤ ꯍꯦꯛꯑꯅꯤ ꯑꯗꯨ ꯄꯥꯝꯃꯨꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯍꯩ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯩ ꯄꯥꯝꯕꯤ 2 ꯍꯧꯋꯤꯀꯣ ꯑꯗꯣ ꯁꯦ ꯁꯣꯝꯗꯩ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯁꯦ ꯐꯖꯅ ꯄꯥꯜꯂꯦꯕ ꯑꯗꯣ ꯃꯨꯟꯅꯀꯣ ꯆꯥꯕꯤꯗꯕꯒꯤ ꯀꯦꯟꯅ ꯃꯌꯥꯝꯁꯨ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯃꯈꯥꯗꯁꯨ ꯇꯥꯔꯤꯗꯣ ꯃꯈꯥꯗ ꯇꯥꯔꯦ ꯁꯤꯁꯤꯡꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯄꯨꯔꯥ ꯀꯩꯅꯣꯗ ꯀꯣꯝꯂꯥ ꯄꯥꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯀꯣꯝꯂꯥ ꯑꯣꯏꯔꯝꯃꯗꯤ ꯁꯤ ꯂꯩꯔꯔꯣꯏ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯃꯥꯡꯒꯤꯁꯨ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯁꯤ ꯍꯩꯁꯦ ꯆꯥꯕꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯇꯤꯅꯦ ꯅꯨꯡꯊꯤ ꯃꯪꯕꯅꯤꯅ ꯁꯤꯁꯦ ꯌꯦꯡꯉꯨꯁꯦ ꯅꯨꯡꯊꯤ ꯃꯪꯕꯅꯤꯅꯀꯣ ꯍꯩꯁꯦ ꯀꯌꯥ ꯆꯥꯅꯤꯡꯗꯦꯕ ꯅꯨꯡꯁꯥꯒ ꯈꯔ ꯁꯥꯒꯠꯂꯛꯑꯗꯤ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒ ꯏꯪꯂꯤ ꯅꯨꯡꯁꯥꯗꯒ ꯖꯥꯏ ꯍꯩ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯆꯥꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯁꯤ ꯌꯦꯡꯉꯣ ꯆꯔꯣꯡ ꯑꯣꯏꯅ ꯄꯥꯜꯂꯤꯁꯤ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯁꯤ ꯆꯔꯣꯡꯅꯤꯀꯣ ꯄꯥꯜꯂꯤꯁꯦ ꯌꯦꯡꯉꯣ ꯐꯖꯅ ꯄꯥꯜꯂꯦ ꯄꯥꯝꯕꯤꯁꯤꯡꯗꯅꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯥꯜꯂꯤꯕꯀꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯄꯥꯜꯂꯤꯅꯤꯀꯣ ꯁꯤ ꯈꯣꯏꯌꯥꯝꯁꯨ ꯀꯦꯟꯈ꯭ꯔꯦ ꯁꯤꯒꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯄꯥꯝꯃꯨꯏ ꯆꯥꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯗꯤ ꯍꯦꯛꯇꯣꯛꯅ ꯀꯥꯟꯅꯗꯦ ꯁꯨꯝ ꯄꯥꯟꯖꯔꯁꯅꯨ ꯍꯥꯏꯅꯀꯣ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯉꯁꯪ ꯉꯥꯡꯉꯦ ꯄꯤꯛ ꯊꯜꯂꯦ ꯐꯖꯗ꯭ꯔꯥ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯍꯤꯡꯒꯣꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯏꯟꯖꯥꯡꯁꯦ ꯍꯧꯖꯤꯛ ꯐꯖꯅꯗꯤ ꯁꯧꯔꯦ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯟꯇꯂꯥꯁꯤꯅ ꯏꯔꯣꯏꯍꯜꯂꯦ ꯃꯊꯛꯇ ꯁꯤꯒ ꯌꯥꯎꯔꯤꯁꯦ ꯀꯟꯇꯂꯥꯅꯤꯀꯣ ꯃꯥꯁꯦ ꯏꯔꯣꯏꯍꯜꯂꯦ ꯊꯥꯡꯗꯔꯅꯤ ꯃꯌꯥꯝꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯡꯁꯦ ꯁꯦꯝꯕꯗ ꯈꯤꯇꯪ ꯋꯥꯔꯤꯕꯀꯣ ꯁꯥꯏꯠ ꯑꯃꯁꯦ ꯈꯤꯇꯪ ꯑꯣꯏꯔꯣꯝꯒꯤ ꯁꯥꯏꯠꯁꯦ ꯈꯤꯇꯪ ꯁꯧꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯋꯥꯈꯜꯗ ꯑꯗꯣ ꯈꯪꯗꯦ ꯁꯧꯍꯜꯂꯒꯦ ꯁꯤꯡꯁꯨ ꯊꯥꯔꯤ ꯄꯤꯔꯤ ꯂꯩꯔꯪꯒꯁꯦ ꯑꯩꯅ ꯂꯣꯏꯅ ꯁꯨꯔ ꯂꯩꯁꯜꯂꯦ ꯉꯥ ꯉꯧꯕꯒ ꯇꯧꯕꯒꯗ ꯀꯥꯏꯗꯦ ꯀꯣꯟꯅ ꯇꯩꯊꯣꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯔꯦꯀꯣ ꯌꯥꯝ ꯑꯣꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯉꯥꯁꯦ ꯇꯣꯏꯗꯤ ꯇꯧꯋꯦꯕꯀꯣ ꯌꯥꯝ ꯑꯣꯠꯂꯒ ꯑꯗꯨꯅ ꯇꯔꯦ ꯁꯨꯃꯥꯏꯅ ꯂꯨꯞꯍꯟꯒꯦ ꯃꯍꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯛꯆꯟꯈ꯭ꯔꯦ ꯊꯥꯡꯗꯔꯒꯦ ꯃꯌꯥꯝꯀꯣ ꯊꯥꯡꯗꯔꯒ ꯐꯗꯤꯒꯣꯝ ꯆꯥꯏꯒꯦ ꯍꯧꯖꯤꯛꯀꯣ ꯂꯣꯏꯔꯦ ꯊꯥꯡꯗꯔꯦ ꯃꯩꯁꯨ ꯆꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯅꯤ ꯁꯤ ꯉꯥꯁꯤꯅꯤ ꯂꯣꯀꯦꯜ ꯉꯥ ꯉꯔꯥꯡ ꯐꯥꯈꯤꯕꯗꯨꯗꯤ ꯃꯌꯥꯝꯁꯦ ꯑꯩ ꯈꯣꯟꯁꯦꯀꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯂꯣꯛꯁꯤꯅ ꯐꯥꯖꯤꯟꯅ ꯂꯣꯛꯁꯦ ꯑꯩꯁꯦ ꯁꯥꯏꯅꯥꯁ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯑꯁꯤꯅ ꯃꯦꯠꯀꯤꯗꯨꯅꯤꯀꯣ ꯑꯗꯣ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯧꯊꯣꯛꯀꯦ ꯍꯥꯟꯅ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯂꯧꯊꯣꯛꯂꯨꯔꯒ ꯆꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯀꯣ ꯉꯥꯁꯦ ꯀꯥꯏꯕ ꯑꯃꯗꯤ ꯂꯧꯈꯠꯂꯦ ꯑꯗꯣ ꯈꯔ ꯋꯥꯠꯂꯤ ꯂꯧꯈꯠꯄꯗꯕ ꯑꯩ ꯇꯜꯂꯦꯕꯀꯣ ꯂꯧꯈꯠꯅ ꯆꯪꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯧꯈꯠꯀꯦ ꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯉꯥꯁꯦ ꯈꯥꯏꯗꯣꯛꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯤꯟꯖꯥꯡꯁꯦ ꯑꯃꯨꯛ ꯁꯣꯔꯤꯌꯥꯁꯤꯒ ꯈꯥꯏꯖꯤꯜꯂꯒꯦ ꯅꯠꯇ꯭ꯔꯗꯤ ꯈꯥꯡꯅ ꯉꯝꯒꯅꯤꯀꯣ ꯑꯗꯨꯒ ꯉꯥꯁꯦ ꯀꯩꯗꯧꯋꯤ ꯑꯗꯣ ꯂꯣꯀꯦꯜ ꯑꯣꯏꯕꯅꯤꯅꯀꯣ ꯃꯥꯁꯦ ꯃꯁꯥ ꯊꯣꯠꯂꯦꯕ ꯍꯥꯏꯗꯤ ꯇꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯈꯔ ꯑꯗꯨꯝ ꯇꯣꯏꯔꯒꯁꯨ ꯍꯥꯎꯕꯗꯤ ꯍꯦꯟꯕꯅꯤ ꯉꯥ ꯇꯣꯏꯕꯁꯤꯅ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯈꯥꯡꯁꯦ ꯑꯩ ꯆꯥꯎꯃꯟꯅ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯈꯥꯕꯩꯅ ꯀꯣꯠꯂꯒ ꯁꯤꯒ ꯑꯣꯏꯅ ꯈꯥꯏꯖꯤꯜꯂꯦ ꯅꯠꯇ꯭ꯔꯥ ꯁꯤꯕꯨ ꯈꯥꯏꯖꯤꯜꯂꯒꯦ ꯐꯗꯤꯒꯣꯝꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯍꯥꯞꯄꯦ ꯑꯗꯣ ꯑꯩ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯈꯤꯗ꯭ꯔꯕꯅꯤꯀꯣ ꯑꯩ ꯉꯝꯃꯣꯏꯌꯦ ꯈꯥꯡꯁꯦ ꯆꯥꯎꯋꯤꯅꯦ ꯂꯨꯝꯃꯤꯌꯦꯕ ꯈꯥꯡꯁꯦ ꯑꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯑꯉꯝꯕ ꯁꯤꯁꯇꯦꯝꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄ ꯀꯣꯠꯂꯁꯨ ꯀꯣꯠꯇ꯭ꯔꯕꯅꯤ ꯃꯌꯥꯝꯁꯦ ꯈꯥꯡꯁꯨ ꯌꯥꯝ ꯆꯥꯎꯕ ꯈꯥꯡ ꯑꯂꯨꯝꯕꯁꯤꯕꯨ ꯑꯩ ꯊꯥꯡꯒꯠꯂꯨ ꯍꯥꯏ ꯁꯤ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯈꯥꯏꯗꯣꯛꯄ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠꯂꯤ ꯂꯣꯏꯔꯦ ꯄꯨꯔꯥ ꯈꯥꯂꯤ ꯑꯣꯏꯔꯦ ꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯊꯝꯃꯨꯔꯒꯦ ꯑꯗꯨꯒ ꯆꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯁꯦ ꯌꯥꯝ ꯋꯥꯅ ꯊꯣꯡꯖꯕ ꯍꯤꯟꯖꯥꯡꯅꯤ ꯍꯥꯎꯇ꯭ꯔꯁꯨ ꯆꯥꯗꯣꯏꯅꯤ ꯍꯥꯎꯔꯁꯨ ꯆꯥꯗꯣꯏꯅꯤ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗꯤ ꯃꯥꯜꯂꯤ ꯍꯥꯏꯗꯦ ꯑꯗꯣ
ꯍꯧꯖꯤꯛ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯅ ꯈꯥꯏꯗꯣꯛꯅ ꯄꯨꯁꯜꯂꯛꯑꯦ ꯑꯗꯨꯒ ꯊꯤꯗꯣꯛꯇ꯭ꯔꯦꯕꯀꯣ ꯃꯥꯏ ꯇꯤꯗꯣꯛꯇ꯭ꯔꯦ ꯁꯤꯡꯖꯨꯁꯨ ꯇꯣꯠꯇ꯭ꯔꯤ ꯑꯗꯣ ꯃꯤꯁꯦ ꯁꯨꯗꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯊꯝꯕ ꯃꯈꯨꯝ ꯀꯨꯞꯁꯜꯂ ꯊꯝꯃꯦ ꯑꯗꯣ ꯃꯣꯏ ꯄꯨꯝꯅꯃꯛꯇꯤ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯣ ꯑꯩꯅ ꯆꯥꯛ ꯍꯤꯟꯖꯥꯡꯁꯦ ꯃꯈꯨꯝ ꯀꯨꯞꯁꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤꯀꯣ ꯑꯗꯣ ꯁꯤꯒꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯅꯕ ꯍꯥꯏꯅ ꯂꯗꯨ ꯑꯗꯒꯤ ꯖꯤꯂꯤꯕꯤ ꯀꯩꯅꯣ ꯑꯩ ꯃꯃꯤꯡ ꯈꯪꯗ꯭ꯔꯦ ꯑꯇꯩꯗꯤ ꯑꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯆꯥꯅꯕ ꯍꯥꯏꯅ ꯂꯩꯔꯤꯅꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯕ ꯂꯣꯏꯅꯀꯣ ꯑꯊꯨꯝꯕ ꯆꯥꯕ ꯂꯣꯏꯅ ꯍꯧꯖꯤꯛ ꯆꯥꯛ ꯆꯦꯟꯕꯒꯤ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦꯅꯀꯣ ꯊꯣꯛꯂꯛꯑꯒ ꯆꯥꯛꯁꯨ ꯈꯥꯏꯗꯣꯛꯑꯦ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯆꯥꯏꯕꯀꯣ ꯀꯩꯅꯣꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯆꯥꯕꯩ ꯁꯪꯒꯣꯏ ꯆꯥꯕꯁꯤꯅ ꯅꯨꯡꯉꯥꯏ ꯏꯃꯨꯡꯗ ꯆꯥꯕꯗꯣ ꯈꯤꯇꯪ ꯆꯤꯟꯕꯗꯨꯅꯀꯣ ꯁꯨꯃꯥꯏꯅ ꯃꯥꯏꯒꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯕꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯀꯥꯞꯄꯦ ꯑꯗꯣ ꯆꯥꯛ ꯆꯦꯟꯕ ꯈꯣꯠꯄꯁꯤꯅ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯣꯏꯅ ꯖꯦꯜꯂꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯃꯥꯒꯤ ꯑꯩꯅ ꯉꯁꯥꯏ ꯉꯥ ꯂꯧꯈꯠꯈꯤꯕꯗꯣꯀꯣ ꯁꯤꯗꯅ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯏꯔꯤꯁꯤꯅ ꯃꯥꯁꯦ ꯉꯥꯁꯦ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦꯅ ꯃꯈꯨꯠꯅ ꯁꯨꯝ ꯄꯥꯏꯔꯣꯀꯣ ꯉꯁꯥꯏ ꯑꯐꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕ ꯑꯗꯩ ꯃꯀꯣꯛ ꯑꯇꯣꯏꯔꯥꯛꯇꯨꯅ ꯃꯄꯥꯟꯗ ꯂꯩꯍꯧꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯁꯤꯡꯖꯨꯒꯤ ꯉꯁꯥꯏ ꯃꯆꯜꯗꯣ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯂꯨꯛ ꯊꯥꯅ ꯆꯥꯛ ꯌꯦꯟꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯁꯤꯒ ꯃꯥ ꯁꯤꯡꯖꯨꯗ ꯍꯥꯞꯅꯕ ꯉꯁꯥꯏꯒꯤ ꯉꯥꯗꯣ ꯃꯔꯨ ꯃꯟꯊꯣꯛꯅ ꯍꯥꯞꯄꯦꯕ ꯃꯔꯨ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯁꯨ ꯂꯥꯛꯅ ꯐꯝꯃꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯀꯧꯔꯦꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯕꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯤ ꯑꯗꯣ ꯍꯤꯟꯖꯥꯡ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯔꯝꯃꯤ ꯈꯥꯏꯗꯣꯛꯁꯨ ꯌꯥꯝ ꯐꯖꯔꯝꯃꯤ ꯍꯤꯟꯖꯥꯡꯁꯨ ꯌꯥꯝꯅ ꯍꯥꯎꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯃꯤꯁꯦ ꯀꯧꯅꯔꯤꯅꯦꯕꯀꯣ ꯃꯤ ꯈꯔꯗꯤ ꯑꯩꯈꯣꯏ ꯆꯦꯗꯤ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯆꯥꯈꯠꯈ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯃꯣꯏ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯆꯥꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕꯟꯗ꯭ꯔꯥ ꯑꯗꯨꯒ ꯌꯥꯝꯁꯨ ꯍꯥꯎꯔꯦ ꯑꯗꯨ ꯃꯊꯪꯒꯤ ꯕꯟꯗ꯭ꯔꯥꯗꯁꯨ ꯑꯃꯨꯛ ꯊꯦꯡꯅꯁꯤ